ห็นไหมแบ่งรถหน่อยเปล่ามุกะแบ่งรถหน่อยเปล่าเปิดเจนกับจวนหลักคนนี้ขณะมันสุริลาดาสมัยที่เกิดสิจะต้องมาสกุลมุกตัวนี้หรอแก foto orang kecil, kita taruh poster. Ada guys lagi. Hang apa kayak mana ni? Tahu nam sini kan? Nam mana lo? Nam di sakai ada lo deh. Hang dia mau ini hendak kita tu cari apa sih? Hang aman tu cari apa? Ya dari muda. Ema, bengkok nungai bro muka. Bengkok nungai bro. Nungai bro. Ngerang chicken hau biryani chicken hau bro. Cái cây nào? Gì? Đó. Hau bro. Cứ xa đi lô đây. Mây không xài. Dukaan thua juga tu dia. Dukaan boleh juga. Okey, sana apa kayak boleh juga. Okey kamu. Okey. Okey. Sek, sabra. Ha. Jadi ice cream hau apa? Ma. Dengan saya juga ice cream ada sah. Saya sila. Pung ya darah, pung darah. Apaan tu ya? Mà sao đổi không này? Cái cái hình đi hình âm này, quá sâu rồi. Hình đi hình âm quá sâu. Sao vậy mà hả? Rồi mấy ông sai. Hay hay. Vừa trên cái quan lạc con này. Con nào mình chú ý là đã xem cái kia gì. Ê, anh kia. Đi lột cho nó. Đâu? Ice cream đâu đi lo. Ice cream đâu kìa. Đâu? Cầm ice cream đâu kìa nào. Cầm ice cream đâu kìa lo. Anh biết đừng lấy ở cái ice cream. Hot đây mà không thì mà cái mà ice cream nhom không. Không sang ra đây. Ha. Polar bear dah hau bane be ma. Atu mulai biru ya. Polar bear ki mango lai si. Ngồi đâu rồi? Oh my god. Isi cabai tu betul betul. Không lagi à? Kalau ilo lah, macam ilo sila. Satu jauh sila. No. Anh đâu nó hàng to mà. Dia bị egg gì? Nó có được quán chỗ hàng ngầm này. Nó hàng to cái vô lấy rồi mà. Vậy mà mình có khutang thì lôi đấy hết. Sige kom lá teh. Dari Hainong dia lupa Hong Kun 250. Anh ấy chụp muốn lên nha, xem chưa? Góc thu bây giờ rồi. Cái này, muốn lên, chắc là xin lọc.
ꯇꯣꯡꯉꯣ ꯇꯣꯡꯉꯣ ꯆꯠꯁꯤꯂꯣ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯁꯦ ꯆꯠꯁꯤꯂꯣ ꯑꯩꯁꯤ ꯃꯨꯟꯅꯔ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯔꯦ ꯅꯨꯡꯁꯥꯁꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ 10 ꯃꯈꯥꯏ ꯇꯥꯔꯦ ꯂꯧ ꯋꯥꯏ ꯌꯩ ꯀꯩ ꯐꯣꯇꯣ ꯅꯝꯒꯦ ꯁꯦ ꯇꯧꯔꯣ ꯄꯣꯁ ꯇꯧꯔꯣ ꯌꯥꯔꯦ ꯒꯥꯏꯁꯒꯤ ꯈꯥꯖꯤꯡꯁꯨ ꯂꯩꯔꯝꯃꯦ ꯈꯥꯖꯤꯡꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯈꯥꯖꯤꯡꯒ ꯀꯩꯒ ꯉꯁꯥꯏꯗꯣ ꯈꯪ ꯈꯥꯖꯤꯡꯒ ꯈꯪꯒ ꯉꯧꯊꯔ ꯆꯥꯊꯣꯛꯑꯒꯦ ꯄꯨꯗꯤꯅꯥ ꯈꯔ ꯇꯧꯔꯒ ꯉꯥꯁꯤꯁꯨ ꯍꯌꯦꯡ ꯂꯣꯏ ꯊꯣꯡꯉꯦ ꯖꯔꯃ ꯈꯣꯏꯔꯝ ꯆꯠꯁꯦ ꯑꯩꯈꯣꯏꯁꯦ ꯈꯪ ꯍꯥꯞꯄ꯭ꯔꯥ ꯍꯪ ꯍꯥꯞꯄ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯌꯣꯡꯆꯥꯛꯄꯨꯗ ꯅꯝꯊꯤꯅ ꯉꯝꯃꯗ ꯂꯣꯏꯔꯦ ꯅꯪꯗꯤ ꯁꯒꯥꯏꯔ ꯂꯣꯏꯔꯦ ꯁꯤ ꯍꯥꯎꯗꯤ ꯍꯥꯎꯕ ꯑꯩꯅ ꯍꯟꯇꯛ ꯌꯨꯝꯗ ꯆꯥꯔꯛꯑꯦꯕꯁꯦ ꯍꯥꯎꯃꯟꯗꯅ ꯂꯩꯔꯛꯏꯅꯦ ꯕꯖꯥꯔ ꯊꯦꯡꯅꯕ ꯃꯅꯝ ꯐ꯭ꯔꯤꯖꯀ ꯂꯣꯏ ꯃꯅꯝ ꯁꯒꯥꯏꯔ ꯌꯥꯗ꯭ꯔꯦ ꯉꯔꯥꯡ ꯄꯨꯔꯛꯄꯁꯨ ꯉꯥꯏ ꯒ꯭ꯌꯥꯁ ꯐꯣꯝ ꯇꯧꯕ ꯃꯥꯜꯂꯦꯀꯣ ꯃꯣꯏꯁꯦ ꯃꯅꯝꯗꯤ ꯂꯣꯏꯔꯦ ꯊꯝꯁꯤ ꯆꯥꯝꯊꯣꯛꯑꯣ ꯍꯥꯏꯖꯜꯂꯣ ꯑꯃꯨꯛꯀ ꯃꯅꯝ ꯈꯔ ꯆꯠꯈꯤꯕ ꯌꯦꯡꯉꯣ ꯁꯤꯗ ꯑꯗꯨꯝ ꯆꯥꯝꯃꯣ ꯂꯣꯏꯔꯦꯕ ꯁꯤ ꯄꯨꯂꯞ ꯀꯥꯡꯍꯧ ꯊꯣꯛꯑꯅꯤ ꯈꯥꯖꯤꯡ ꯈꯔꯒ ꯇꯧꯔꯒ ꯕꯦꯡꯒꯂꯣꯔ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯗꯤ ꯂꯐꯨ ꯆꯥꯒꯗ꯭ꯔꯥ ꯍꯪ ꯆꯥꯁꯦ ꯂꯐꯨꯊꯔꯣꯗꯩ ꯅꯨꯡꯗꯥꯡ ꯆꯥꯁꯦ ꯁꯤꯔꯝꯕꯁꯤꯅ ꯀꯩꯅꯣ ꯇꯧꯁꯦ ꯑꯄꯠꯇꯤ ꯃꯦꯒꯤ ꯂꯩꯔꯛꯇꯕ ꯃꯦꯒꯤ ꯂꯩ ꯆꯠꯂ ꯃꯦꯒꯤ ꯂꯩꯔꯛꯇꯅꯦ ꯀꯔꯤꯝ ꯂꯩꯇꯦ ꯑꯁꯣꯝꯗ ꯂꯩꯗꯣ ꯅꯪꯒꯤ ꯆꯤꯌꯔꯗꯣ ꯆꯤꯌꯔ ꯅꯪꯒꯤ ꯆꯤꯌꯔ ꯁꯤ ꯂꯩꯗꯣ ꯄꯨꯊꯣꯔꯛꯑꯣ ꯃꯇꯥꯏꯗ ꯆꯤꯌꯔꯗꯣ ꯄꯨꯊꯣꯔꯛꯑꯣ ꯃꯇꯥꯏꯗ ꯆꯤꯌꯔꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨ ꯆꯤꯌꯔꯗꯣ ꯄꯨꯊꯣꯔꯛꯑꯣ ꯌꯦꯁ ꯑꯗꯨ ꯑꯁꯤꯗ ꯂꯥꯛꯑꯣ ꯇꯦꯛ ꯇꯦꯛ ꯊꯥꯅꯕ ꯊꯝꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯕꯦꯝꯃ ꯁꯥꯕꯗꯤ ꯁꯥꯔꯦꯍꯦ ꯐꯖꯅ ꯈꯪ ꯌꯥꯝꯃꯟꯗꯅ ꯆꯥꯏꯔꯕꯣ ꯌꯥꯗ꯭ꯔꯦ ꯍꯤꯗꯥꯛꯁꯦ ꯈꯔ ꯍꯥꯞꯆꯜꯂꯣ ꯈꯖꯤꯡ ꯈꯔ ꯍꯥꯞꯆꯜꯂꯣ ꯁꯤꯗ ꯐꯖꯅ ꯈꯖꯤꯡꯁꯦ ꯑꯀꯪꯕꯁꯨ ꯈꯔ ꯂꯩꯔꯝꯃꯦ ꯑꯀꯪꯕꯁꯨ ꯍꯥꯞꯆꯜꯂꯦ ꯇꯥꯔꯦ ꯉꯥꯏꯗ ꯑꯩꯈꯣꯏ ꯁꯤꯁꯤꯅ ꯏꯔꯣꯝꯕ ꯑꯃꯨꯛ ꯇꯧꯁꯜꯂꯗꯕꯅꯤ ꯁꯤꯒꯤ ꯂꯩꯁꯦ ꯂꯩꯕꯥꯛꯇ ꯍꯧ ꯀꯔꯤ ꯑꯗꯨꯝ ꯍꯥꯏꯗꯥꯏꯅꯦ ꯆꯥꯕ ꯌꯥꯕꯁꯦ ꯁꯤꯒ ꯇꯧꯒꯥꯏꯔꯒ ꯆꯥꯁꯤꯜꯂꯅꯤ ꯈꯔ ꯍꯥꯞꯆꯜꯂꯒ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯊꯦꯜꯁꯦ ꯑꯅꯩꯕꯅꯦ ꯆꯥꯛ ꯑꯃ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯔꯛꯄꯒꯤ ꯍꯧꯖꯤꯛꯀꯤ ꯀꯔꯤ ꯃꯅꯥꯕ ꯈꯪ ꯃꯅꯥꯅꯦ ꯌꯣꯡꯆꯥꯛ ꯍꯥꯞꯇ꯭ꯔꯣ ꯑꯗꯒꯤ ꯈꯥꯖꯤꯡꯒ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯔꯦ ꯅꯪ ꯏꯔꯣꯝꯕꯁꯦ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯍꯥꯞꯇ꯭ꯔꯤ ꯑꯗꯨ ꯁꯤꯃ ꯆꯥꯁꯤꯜꯂꯒ ꯍꯧꯖꯤꯛ ꯅꯩꯊꯔꯒꯦ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯗꯣ ꯀꯩꯅꯣ ꯕꯦꯝꯃ ꯆꯤꯛꯀꯟ ꯆꯥꯔꯦ ꯆꯤꯛꯀꯟ ꯅꯪꯒꯤ ꯆꯤꯛꯀꯟ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯃꯥ ꯆꯤꯛꯀꯟ ꯆꯥꯗꯕ ꯌꯥꯗꯦ ꯍꯥꯎꯕ꯭ꯔꯥ ꯆꯤꯛꯀꯟ ꯍꯥꯎꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯇꯧꯁꯜꯂꯒꯦ ꯀꯃꯥꯏꯅ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯌꯣꯡꯆꯥꯛ ꯑꯍꯤꯡꯕꯗꯣ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯈꯪꯗꯦ ꯆꯥꯛꯇꯣ ꯑꯗꯨꯗꯤ ꯁꯤꯁꯦ ꯃꯍꯥꯎ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯩꯈꯣꯏꯗꯤ ꯍꯪ ꯀꯩꯀꯥꯁꯤꯒꯤ